Imphal East District ki Yangnangpokpi Uyukchingdagi Kuki Militant Singna ngasi nungthil Yangnangpokpi Santi Khongbal da Nongmei round kaya marum Kapsillakhre adumak Yangnangpokpi area da leiriba security forcing amadi khunja singi maikaidagi hauzik phawbugi oinadi khuthankiba leite hairi Pau asina hai ngasi nungthil pung 5 rom tabada Kuki Militant Singna Yangnangpokpi khulgi Uyukchingdagi maitaina khundariba maikairomda Nongmei kaptharakibani Kuki Militant Sing Lairiba Mafamadu Irang asi hek horakpadagi Kuki Singna makoigi bunker sajinduna laishinkraba mafam amani hairi Makhatana numidang pung 8 makhairom tabadasu Kuki Militant Singna kaunegi anakpa maitai taba kun Thamnapokpi romdasu Nongmei Kapsillakhre hauzik Thamnapokpi ki khunja sing manang nakna leiba school amada punna changsinduna leinari hairi